Praise the Lord. Ahandumaktada yengbiriba amasung tabiriba nungsijaraba chilinaw iche chalima pabungsing mayam pumnamakpu thamoidagi nungsiba amasung ikai khumnabo chari yengbiriba dom tektakai nada yektabo ibiu fattabadagi manung matam chadana sianaba thokkadobadagi Kanbiba mapuna Jesu Christa na lakadoriba ingam ngamba mapuna adombu Kanbiba oisanu thagachari mayam mayam ngasi karigumba kharadang Jesu Christa ipa ishorna Yahweh ipana Thawai Asengba ipa ishorna Holy Spirit na phungdokpiba kharadang mayam da yenganjarake mayam adom na ubiramba yai madudi social media da adom na lambi gi lambi da main road ta sorok ta thokduna Jesu Christa gi aphabo pau phungdokpa Jesu Christa gi wahai phungdokpa madudi matam nakle pukning honglo sarga leibak nakle wayan nabagi damakta Kanbiba mapu mahak amuk laklaragani mahak laktuna dharma punamangdasu haibiba madudi sarga norok hell heaven janat jahannam sarga leibak khamnung leibak ani lambi ani gi manungda wayan nabagi damakta amada tha nabagi damakta eikhoibu wayan nabagi damakta lakadore amasung Jesu Christa na tabang panbada lakpiduna miyoiba eikhoibu eikhoigi paptagi kanbire makpu thajabiu lem naran kubam phangani haibagi pau kaya ma eikhoina taba phangi aduga handakse yamna hengalai mayam yamna hengalai mase aina mayamda ishorna phongdokpi mayamda su phongdoknabagi damakta aduga thajaraba Jesu Christa bu loksanjare haiduna haibiriba chilnaw iche chalsing adom su Jesu Christa gi thawal tawbo ibiu adom bu Jesu Christa na kauthokpibagi maramdi adom se tuminna leinabagi lotna leinabagi ki haina leinabagi natte Thawai Asengba adom gi nungda loina birakpa matamda adom ba ki ba punamak mangkhigani karigi damakta phongdokkadoribano maramdi Jesu Christa thajadaba taragadi magi Thawai gi panthungse norok ni hell ni haiduna Jesu Christa na Holy Bible na takpibani mayam karigi damakta ngasi lambi lamjau da sorok ta main road ta thoktuna Jesu Christa gi aphaba wapau sandoibase haibase asigi matangda pakhon chetpagi thabakta Bible gi tongan mafam kaya da yawi adubu pakhon chetpagi thabakki mayam pandup anigi pada taratret tagi hauraga pada kunga mathoida marik chumna takpi ai mayam da phungdokjarake aroiba numit singda sumna oigani ishorna hai aina mi pumnamaki mathakta aigi Thawai haithagani Naikhoigi nachanipa sing amasung nachanupi singna wa takthokani naikhoigi naharol singna darshan ugani naikhoigi ahan singna mangsing mangani aduga aigi inainipa sing amasung inainupi sing phawbagi mathakta numit sing aduda aina aigi Thawai haithagani aduga maikhoina wa takthokani aina mathak atiyada angakpa thabak sing aduga laikha malemda khudam sing utkani I mai amasung maikhu mapai Yahweh gi achouba amasung angakpa numit sing laktringaida numit pu amamba olhangani amasung thabu I olhangani aduga sumna thokani Yahweh gi ming kaujaba mi khuding bu kanbigani hojik laisem bi mapuna sargadagi magi Thawai Asengba se haithabirakba matamni maramdi miyoiba kanabusu manghaningde miyoiba kanabusu norok ta tahaningde hell ta tahaningde madugi maramna Jesu Christa lakrabani Jesu Christa thajabagi maramna Ishwar gi thawjalna lemna chumhanbi khoi pap kokpi haibasini mayam hairiba akhoi wapau sing ase Hindi gi londa su English londa su mase mayam da khradang yenganjarake mayam copyright claim lakpa jai strike su lakpa jai adubu Ishwar gi wahi se khwaidagi athoibani mayam ase tabiu aduga thajaraba adom da pangal hapcharibani hojik Jesu Christa lakadobagi matam oirabani maram aduna taibang panbagi mafam punamakta laina lachat khangdaba lakpa misimina thokpa hatoknariba punamakse taibang panbagi aroba matam Jesu Christa na haikraba punamak thonglarabani maram aduna Jesu Christa ipa na laktringaida ipa na khwaidagi pamjaba mioi punamakpu sargara thambinabagi damakta ekoi ipa gi thawgal tawba ipa gi thabak suba macha sing orminase aduga thajadaba kanagumba yawbiragadi Jesu Christa word of God mahak dharma sandokpa lakpa nate mahak pap kokpiba lakpani ai aroibada pramana ma khatang tawjaramge taibang panbada miyoiba singna paisa tungsali sel tungsali macha masu sing mi oinaba hotnabi karigi damaktona tungi damaktani future gi damaktani amasung Jesu Christa mahak future ni lakadoriba mapu odo Jesu Christa ni mase muslim gi larik tasu Quran larik tasu yawbani kayamat ki matamda isale salam na lakani kayamat ki aroiba matamda future do Jesu Christa ni Jesu na hai aidi alpha amasung omega ni ahoba amasung aroiba hanba amasung akonbani beginning ni amasung end ni mayam Jesu Christa lakadore adom pukning hongbiu paduna yengbiu Holy Bible adom da maral amata thidaba lupa amakak tingdana adom bulemna kanbigi haiduna ngariba Jesu Christa ni mayam thajarba singna share tawbiu comment tawbiramo aduga thajarba adom da thawna hapcharibani adom sargagi mana sargada lan presinbiu aduga labuk punamak mulle lau punamak bulle lau khaw aduba mi li adom lau khaw mi misak haibado Jesu Christa na ohenbirabani
hena ipagi thabak subo minasi maramdi hell na norok na maya kathok na mioi sing jot na bagi lei maduni ngasi unari base machana mama mapa phuba oktabi lana bagi thabak machin mapagi mari marakta matei manaugi mari thamakpa punamakse ohaidaba laina laichat khangdaba misi mina thoiba hatok naraga harau nari base taibang pan bagi aro matam laklabani Jesu Christa ki thogal tawbiu maramdi Jesu Christa Thawai Asengba loina birakpagi kut khwaidagi chawba thodang se Jesu Christa ki wahai phangdokpa sini tagraba sing punamapu ishorna loina bibo isano. God bless you. Jesu Christa na punamapu sokpi bo isano. Amen. Jesus is coming back and he will judge the living and the dead. And he's not going to be caring what you have in your bank account or what you are wearing. We seek to be idolized by the world. We raise up thrones and kingdoms. We raise up idols, images and things of this world. We worship the things of life. But Jesus is saying no more. Saith God, let go of this life and walk in the power of Jesus Christ. Lay down your pride, your vanity. Let your word go forth, O God, in this land so the people might know you. Repent, O ye inhabitants of London. Repent, for the kingdom of God has come near to you. Hear the voice of one crying in the wilderness, prepare the way of the Lord. Make straight in the desert a highway for our God. Who is like the Lord God Almighty? All the earth is filled with His glory, and all the angels cry, holy, holy, holy is Jesus Christ, the Son of the living God, the only one who came and died on a cross for you and me, so we be forgiven of our sins. The wages of our sin is death, hell, forever. Hell is real. Heaven is real. You must put your faith in Jesus Christ and turn from your sins. He loves you. He's coming back. These are the signs of the time. If you're not right with God, make things right today. Call on the name of the Lord Jesus Christ. He loves you all. God bless you all. God bless you. In my Father's house, there are many mansions. That is why I don't debate our brothers. Our brothers have only one question. Jesus Christ is a prophet. Jesus Christ is God. We should forget about that. Now let's talk about the future. What future has your God given you? That's right. When they come to debate you, don't debate with them. Tell them now. Let's forget whether Jesus is God or Jesus is a prophet. Let's talk about the future. Where we will end up. The color of Jesus will not save your life. When somebody comes and says, Jesus is a black man, Jesus is a white man, you are not saved by knowing the color of Jesus. Hallelujah. मैं मुंबई से आया हूँ। मुंबई से आप यहाँ पे किस लिए आए हो? प्रचार करने के लिए। किसका प्रचार? प्रभु यीशु मसीह का। आप जानते हो पूरी हिंदू बस्ती है प्रभु यीशु मसीह पापियों ने बचावा माटे आ धरती ऊपर आया। यीशु मसीह क्रूस ऊपर मरा कि अपने पाप थी छुटकारो प्राप्त करिए। आजीवन नानकड़ू छे एक दिवस अपने दुनिया मुकवाना छे ईश्वर की समक्ष उभवाना छे जो अपने अपना पाप थी पछतावो नहीं करो देवना दीकरा पर विश्वास नहीं करो બે મિનિટ भारतने सदाकाळनी नरकनी सजा छे અત્યારે દેવની આજ્ઞા છે કે માણસ પછતાવો કરે અને નવું જીવન પ્રાપ્ત કરે ઈસુના લોહીમાં માણસોના પાપ ધોવાય છે ઈસુના લોહીમાં માણસોના પાપ ધોવાય છે સ્વર્ગ અને નર્ક સત્ય છે પાપની સજા મળવાની છે પ્રેસમાંથી ઉભા રહો પ્રેસમાંથી તમે નિવેદન આપો તમે નિવેદન આપો અમે પ્રેસમાંથી છે પ્રભુ યેસુ મસીહ પાપીઓને બચાવવા માટે
આ ધરતી ઉપર આકાશ અને પૃથ્વી બનાવનાર દેવ એક જ છે. એનું નામ યેશુ મસીહ છે. આ ધરતી ઉપર જે આવ્યા એ ક્રૂસ ઉપર મહિલા એના લોહીમાં वो सच्ची मोहब्बत करता है. उसकी मोहब्बत दो टुकड़ों में दिखने वाली नहीं. वो पाक परमेश्वर है. सोचो, एक पवित्र परमेश्वर ने हमारे खातिर मनुष्य क्या ही है. क्या हम अपने गुनाह नहीं जानते कि आप बड़ी गुनहगार हो और मुझ जैसी गुनहगार के लिए उसने जान दे दी उस सूर्य पर. क्रिसमस सिर्फ खुशियों का त्योहार नहीं, एक ऐसा क्रिसमस मैं आपको बताना चाहती हूँ कि महान परमेश्वर ने जान दे दी. सोचे जरा इस बात को कि क्या खुदा है वो कि उसने हमारे लिए जान दे दी. और उसकी कुर्बानी की वजह से, किसी की कुर्बानी से हमें उद्धार नहीं मिल सकता, लेकिन यीशु की कुर्बानी से हमें उद्धार मिला है. और मैं आपको बताना चाहती हूँ कि हम उसके जी उठने के गवाह है. वो सच्चा परमेश्वर, वो जिंदा परमेश्वर आपके दिलों में आना चाहता है. ये क्रिसमस का वो मौका है जब आपके दिल कोई जो सुन रहा है वो आपसे अनंत मौका है. यदि आज आप लोग अपने दिलों में यीशु को स्वीकार करते हैं तो वो आपको शांति देगा. ऐसी शांति जो कोई नहीं दे सकता. बाइबल में लिखा है कि मैं तुम्हें जो शांति देता हूँ वो जगत तुम्हें नहीं दे सकता. मैं जानती हूँ कि आप पार्टीज में जा सकते हैं और रिश्तेदारों के पास जा सकते हैं, कहीं किसी के पास जा सकते हैं, लेकिन कहीं शांति नहीं है. यीशु के नाम में शांति है, केवल यीशु के नाम में शांति है. Who is now born again, who has gave their lives to Jesus? Raise your hand. nginito ka na edong na ngari ya na kya ke Yesu kya ko ka diama Wow! Look at this! Hallelujah! And I will, because I believe I have a piece of Turkana in me now. And I believe because you are born again, we are now sisters and brothers.